Manipur Top Channel की वीडियो अमते थगसगे ngasi फोंगबसे फोंगदा समरजित की केस NIA की कोर्ट ट्रांसफर तौखरे Manipur India dagi ningtamle exile government London da leire haina laukthokluba narengmam Samarjit amadi Yambem Biren gi case ngasi Chief Judicial Magistrate Imphal West ki court na case adugi file amadi police ki FIR report sing special judge NIA gi Manipur gi court sinakre Hauzik October kunga mapanda tera lokhrapam laikai da leiba laikhidraba Jugindro gi masanupa narengmam Samarjit amadi tera khongsang bing leimaram leirakta leiba laikhidraba Thambal ngau gi masanupa Yambem Birena London da Manipur India dagi Union dagi ningtamle haina laukthokluba thawdok aduga mari leinana Indian Penal Code ki makhada case amadi sub office taraga tarukta thibu humbagi thabak sathanaba court asida search warrant ki application thakibani amadi madugi ayaba court na pikibani Special Judge NIA Manipur na khangalakibagi matung inna ngasi Chief Judicial Magistrate na case adugi investigation report sing adu court adu da pikat kibani panba yabadi nimit kharani gi mamang da Government of India na NIA da Self-styled Chief Minister Yambem Biren Amadi Self-styled External Affairs and Defense Minister Narengmam Samarjit Singhana London da Manipur India dagi ningtamle haina laukthoklavigi case adu NIA na painana ba khangalakibane mayam aina pablo so bior sing pigani thank you